अहनबमक्तदा डायमंड रेडियो चैनल असगे खंगजिनबियु हारिबसगी तरुक शुभ तांकक ताबिरिबसिंगु जेम सैगुरजमना तरामनुक चुबगलोइनना इकोंगनोना खुरुमजरी डायमंड रेडियो की संदोकचरिब थोरम सिंग असगी मनुंगदा खंगजिनबियु हारिब थोरम असि रेडियो सिबु ताबिरिबा लोइजिंगबिवादा लेरिबा अहलमन इचे इचल मरुमपांग इनखलगलिबा छात्र नहारुल केयादा करिगुम लंगला लंजिन खरदंग पीब ngamlabadi haiduna honajariba thौरमनी खंगजिनबियु ngasigi tangkak asida puduno lakjari Japanese encephalitis laina asigi maramda miyamna thoido hindongna yamna tanare adu laina asig karino kadaidagi hori mahaki symptoms sing karino mato karamna layingani karamna ngakthokani haibana singbasi akhangmana khanglabasu khangdaba kya marum lei asumna diamond radio hona jaduna masigi maramda thijinduna miyamda thamjari Japanese encephalitis viral infection dagi laina asi urapa laina amani masi ka hena motpa ising apumba tungduna leiba mafamdagi su adu moire masi kaktanatana sa uchektagi mahik asi oirakpa yawi maru aina pig haibadi ok haina khangnaba sa makhal asida mahik asi yawgal masidagi ok to chikluduna mathang mathang adumak santorokpa su oire masi khatanatana topa marum kya da su sandokli mahik asina naba sa amada kangna chikluraga kangna amuk taibong miyoibada chiklabadi laina ase adumak soidana nagani laina asina taibong miyoibada changkhibaga मियोय अदुगी ब्रेन दे हेक्तमक ताइनबा होई ब्रेन जोखिबगे हेक्तमक मखल कयागे थोंग क्या सथरे पंगल सोनबा निकपा वाखल मांगबा ज्ञान तादबा कोक ngawba amadi handokpa mathang mathang adumak सथरे laina asi chahi 10 mari 15 gi makha da leiba ngang singda amadi ahal singda yamna nagan ba laina ama oi laina asi sahi khuding gi jundagi na october tha phawbadi yamna nagan ba sandokan ba laina oina tawi laina asi sokna samnabada di launa de adubu sumna tangi kangna sandokpada laina asi sandokpa adugumba laina makhalamani kok chikpa laihau tauba sonthaba oba isai tan thaba laina asigi layong oigal kuisilak laina asisu makhal makhal aduma henjile chaklamdaba laihau henjilakpa chirol parol ngangba gyan mangba wanthaba kariguma matamda koma da fawba lerakpi angang aduna ahing yamna kaplaba oba horoklaba laihau phatraba laina asina naramba oiramba su yai chiksinba haibasina khwaidagi phai yumgi akoibada taru tanana thambiba akoibada leiriba phattaba sing tunghandaba ising yawba dharam plastic ki potsing natraga gari ge tayar sijenadraba sing masida ising tungduna lehendaba kang sinanabagi damak anti mosquito coil natraga anti mosquito liquid na chingba sijenaba yamna kani kangkhal ningthijana khanba nong chubadagi khongba lupande sing kuina tunghandaba ising anaiba mafam singda angang singna iroiduna sanahandaba laina asina nari khanglabadi athuba matamda afaba doctor ama tanabiduna laying biba khwaidagi tangai fade Japanese encephalitis Bihar gi Muzaffarda laina asina angang masing khangdana sihanki asiguma thodok ama laibak asi thak National Human Rights ki Commission na Bihar gi sarkar da angang sing maram chadana karigi damakto sihalibano karigi damakto ngak thukpo ngamdribano haiduna notice ama phawbo thaki adudi laina asikarino amuko sunai naminasi encephalitis haibasi brain inflammation tawani machi sahi nauriba sahi 15 phawbugi makhada leiba angang singda naganba amadi sandokanba laina amani inflammation swelling amadi irritation acute virus encephalitis syndrome haina su khangai amaromda Aseptic encephalitis haina su laina ase khangai laina ase karamna oire laina asigi agenti virus ni chahi khragi mamangda laina ase haurukhibadadi fungus bacteria parasite gi ni haina report amana palli masigi main causative ISSB herpes simplex virus EBV Epstein-Barr virus measles virus mumps virus rubella virus human herpes virus हाइरिबा सिंग असदगी ओइरकपनि हाइना रिपोर्ट अमर पल्ली लाइना असि लाइहौ खुद निकपा वानथबा लोइनाना ग्लूकोज हाइबदी सुगर असुके मतिक लो ओइगनली मियोइबना वाखन खल्लिबा सि ब्रेन गी मथौक तो होलिबा सिदा ग्लूकोज की मथौ यामना ले मरम असिना ग्लूकोज वाटलबदी मियोइ अदु जोरो लोनबा वानथगनबा हाइबसि मसाना दुमक तोगल मसिगी डायग्नोस्टिक कमदोगनी लाइना असिगी डायग्नोस्टिक मखल खरले मदुदी MRI ब्रेन स्कैन ब्लड टेस्ट urine analysis EEG haibadi brain monitor hariba sing asigi matengna laina asi khangdokpu yai encephalitis ki treatment asi matau karamna tawgani laina asina narabadi anti inflammatory tablet sijanaba yai laina asi virus na oiragana
एंटीवायरल ट्रीटमेंट तौबा याय ब्रेन स्वेलिंगना स्टेरॉइडसिंग सिजिनहल्ली मसीद नतना तुमदुन पोथाबा हाइबदि बेड रेस्ट मही मनाई मरांग कायना सिजिनहनबा बिहार दा अंगांग मयाम अमा सिखिबदु डिजीजेस कंट्रोल एंड प्रिवेंशन ना फोंदोरकपदा मुंद्रिबा लिची हाई असि चारुबदगी लैना असि संदोरखी लिचीदा हाइपोग्लाइसिन ए लोइनना MGPC मेथिलिन ग्लाइको प्रोप्लाइन ग्लाइसी हाइरिबा टॉक्सिन असि यामना यावे मसी मरांग कायना चाबा तारगदि ओबा हाइबसि हौरकनी हाइना रिपोर्ट अमना पल्ली जून थादगिन अक्टोबर फावबदा साबा हेंगलकपना कांग सिंग असि हेंगलकनबगी मरम अमा ओय मरम असिना लैना असि कांगनसु संदोकपगी मतम अदुमक ओय मसिना इंसेफेलाइटिस संदोकप हेली लोइनना MGPC कंजुमसन तौब मरमना सुगर की लेवल असि लो ओहेंदुना ओब हौरकनबगी मरम अमा ओहेली मसिना अनकॉन्शियस ज्ञान तादबा कोमादा फावब लैबा याबगी मवोंग ओहेले असुमना बिहार द लेकिदबा अंगांग सिंग अदुगी रिपोर्ट अमना असुमना पल्ली हेना चेक्सिनबगी मवोंगदा नुंगसादा अनाबा अदु कुइना लेहेंदबा मही मनाई इसिंग मरांग कायना थकबा अचंबा चाक इंसांग सिंग चाबा ओइली ओइबा पोट चादबा जंक फूड सिंग सिजनदबा पुक हांगलिंगेदा लिसी हई चादबा नुमिदांग तुमलमदाइदा अथुंबा खजिक्तंग पिजबा यामना फै मसिना ग्लूकोज वातुना वांथबा अदु मसिदगी ngaktokpa ngami yumgi akoiba sengdokpa amotpa ising tungba mafam sing lehendaba tumbada kangkhal ningthina khanba tumbada firol ningthina setlaga tumba haira apatpa chadaba charabasu atekpa haira chawa isingi awatpa isada lehendaba asumna ngaktokpa yai immune system sonba mapangal sonba mi maroina apikpa angang singda sandokpa laina amani adubu masi miyoi khudimakta su adumak sandokpa naba yai khare hena hygienic oiba taru tananba yamna tangai fadi State Vector Borne Disease Control Society Manipur na su miyam da kangna sandokpa laina sing malaria dengue Japanese encephalitis na chingba chiksil tharangi maramda wapam khara su phongdorakli karigumba hakchang adu laihau tawbaga loinana thak thak nikpa yaurabadi manak nakpa health center natraga asagi miyoi amasung health workers singa tanabiba yai amadi I chang yengthokpiraga khangdokpibasu yamna phai malaria oiramlabadi manak nakpa health center natraga asa natraga health workers singdagi hidak lawraga chathokpiu malaria gi hidak pumnamak sarkarna lemna piri arum kanna hauba kok yamna kanna chikpa saru sayang chikpa mit manungda chikpa naba kok ngauba oningba chaning thaning phaudaba puk lengkhatpa marak marakta toina khong hamba thabak amadi hakchangi mafamda angangba makum akup natraga mapak thoglakpa gyan mangba amasung wanthaba masi tawrabadi dengue hainariba laina si oiba yai adu oirabadi afaba hospital amadi chatuna afaba doctor amaga tanabiba yare loinana rims ki microbiology da lemna I test tawbagi khudong chaba leire kok chikpa arum hauba wakhal choiba loinana gyan mangbana chingba tawrabadi Japanese encephalitis naba oiramba yai masimak afaba doctor amada tanabiduna yengthokpiba tangai fade Jenims ki microbiology department ta lemna I test tawbasu adumak yai yum ingkholda ising tunghanbiganu kangna chikhanbiganu imungda leiriba ising pumnamak makhum ningthijana kupiu miyam gi mit na kong oinana nabagi damak wafam sing ase diamond radio na miyam gi damak thamjabani asoiba aranba kaya yaurabasu chumthokpiduna adongi langai pukai hengat hanbiu padaba yadi thidabasu yadi khangdabasu yadi khangjinbiu ngasigi damak thodi matang sida tabiriba singbu James Sagurjamna mukhana khurumjari